Ngasidi awalebaki news khara update tawjage madudi military junta na resistance force ki makhutta leiramba Saigang regions ki Batmuk township asi amuk hanna loksan mangamkhre Batmuk township asi haukiba 2025 September thadagi resistance force singna khodum chanduna lakhibani hariba mafam asi people defense force pdf amadi Kachin independence army kia gi stronghold oiba jagani Jaga asida military junta na air strike amadi artillery strike kya tawbana maram oiraga mafam asida leiba yum chadi yankai mang takre lanfam asida military junta na tha mari subna lan thengnaki tha mari asida hufu mapallak resistance force ka khut thoknaki thawdok asida nakal animakta aso open misimina kayama yauki masida natana civilian kya amasu aso open nangbagi paw leiri Khut thoknariba mafam asida internet ban tawbana maram oiraga chap chaba lanmigi asiba masing amadi civilian gi asiba masing asi haiba ngamdri Some reports kharadadi school amadi yumda bomb thadarakpada sahi yankaimunga surabi ahal daw than ai kauba ama siki aduga taratret amana soki adubu asiba amadi asokpa masing asi aduki matik yamlamgani haina panari Hariba Batmuk township asi February tha asigi nipanda mapung phana junta na control tawba ngamkhre